Ngasisu mayamgi mafamda asengma thokiba thodok ama haibadi crime story ama puduna lakjari aikogi channel asina crime story kaya ama thagajagre adubu makogi wari pumba aroibada mana tawjarubagi matung ina cherak phangiba ngaktani adubu ngasigi wari asidi yamna ngakpa ama oigani haibadi miyoi amana crime tawrurabasu adugi cherak karisu phangdana yam nungaina haibadi celebrity amagom hinglamki mahagna lairi kharasu irami aduga lairi ibakak natana film khirdasu yaurami haiba wari asi matau karamna thokibano haiba adu mayam puna taminasi ngasisu hoi entertainment youtube channel mayam gi tamakta asengma thokiba tabada yamna nungai gadaba wari ma puduna lakjari mayam puna wari asi taminasi aduga wari asi tahanjaba matamda soikilan kiba yaurbasu ngakpiu haiba wafam asi thamjari channel asina mayam gi tamakta giveaway ma thamjari hema details ki damak comment box ta yingbiu thodok asi 13 June 1981 da thokibani matam asida France ki capital haibadi Paris ta leiba mafam amada nupa ama leirami aduga mafam aduda jail amsu lei jail adugi manakta park amsu lei ahal oiraba matai manau ama walking chatlami ahal oiraba makoina taxi ama lakpa adu urami aduga taxi adudagi wang chawraba miyoi ama kumtharaklami hariba adu ahal oiraba makoina urami aduga hariba nupa aduna taxi adudagi yam chawba bag anisu lautharami aduga nupa adu jail leibaromda chalami aduda ahal anina chingnarami haibadi jail leiba adugi manakta bag achauba ani puraga lakpa adu chingnaraduna nupa aduna chatkiba makai adu yenglami aduga jail aduagi manakta nupa adu mangkirami madupunumag adu chingnabadagi police ta call tawrami ngahak lerwa matung police mafam aduda laklammi adubu police na mafam adu yorakpada nupa adu chatkirami aduga isingna bag ani tawduna leramba thenaki bag adu hanglagi yenguba matamda bag amada miyoibagi unsa khara aduga bag amadana kakthatlaba kok ama yaurami hariba adu ubada shiriba asi nupini haiba khangmangamki police na hariba mayam adu ubada angakpa ama phawromki haibadi hariba mafam aduda hanadagi asiguma thodok asi karisu thokiba leitribani maram masina police na su thajidaba angakpa ama oirami police na ahal oirba miyoi ani adubu thokiba wari pumba hanglamki aduda ahal oirba miyoi aduna wari pumba hairamki taxi dagi miyoi ama bag ani adu puduna lakpa aduga taxi adudagi kumtharaga chatkibani haiba wari punumak hairami adugi matungda police na taxi company aduda hojiki haiba taxi car adu thikalami police na taxi company da 13 June da park adugi maming hairaduna mafam aduda makoigi taxi chatkiba leibra haina hanglamki aduga haiba taxi adugi customer da bag achauba anisu yaukibani hairami adugi matungda police na haiba taxi driver adu khanglammi asumna taxi driver adugi manakta chatlammi police na hangmada driver aduna hairami ACI gi mi ama uduna chatlammi aduga mahaki mafamda yamna jawa bag ani su yaurami aina hanglami nangi bag achauba ani achida mi asiba yaubra haina hangbada mana noklaga natte bag asigi barungda lairik yawi haina kolomki makhada na haiba nupa adu apartment amadagi lokhalakpani hairamki asumna police na haiba apartment aduda chatuna yengami police na apartment adugi security da hangma matamda mafam aduda yamlaba miyoi kaya ama leirami adubu ACI gi miyoi amakak haiba mafam asida leirami haina khumlamki haiba miyoi adudi isai sagawani asumna haiba nupa asigi apartment da laktuna doorbell namduna thong hangnaba hairami aduga yum adudagi chahi 13 suraba masa paba nupa ma thoraklami adubu police ubada mangonda karisu akiba phawramde asumna police na haiba nupa asida wahang pahum khara tawrami police na ngasai gi haiba park aduda haiba numit asida chatpra haina hanglamki aduda karisu pakhatpa yauduna hoi chatli haina khumlammi haiba matam asida taxi driver adusu yauribani police na asiba haksang ama phangba adugi matangda wa hanglami adubu mahakna karisu khumlamde asumna police na haiba apartment adu thiba humba tawrami police na thirakpada mahaki fridge adu hangdona yenguba matamda fridge adugi manungda miyoibagi unsa sadong khara yaurami haiba adu ngasai mahakna hundokiba asiba haksang adugi lemhauba saru kharani haiba mayam adu thengnabadagi police na phagirami aduga makhata na wahang pahong tawrami sagawana khumlammi hoi aina hatpani haiba nupi asi France ki student ni halba matung aina hakchang khara chaki adugi lemhauba chabada yararoidaba saru khara aduna hundokhibani adugi matung lemhauba saru khara aduna fridge ta thambani hairamki haiba asi France ki media da thorakpadagi France ki miyoising angakpa amadi akiba phaunaramki makhoi miyoibagi marakta hingja yaitamba ama leramba asi mayamna kinaramki
ꯑꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯀꯤꯔꯝꯃꯤ, ꯃꯈꯣꯏꯒ ꯀꯨꯏꯔꯕ ꯃꯇꯝꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯂꯤꯕ ꯑꯁꯤ ꯃꯤ ꯆꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯦꯁ ꯇꯧꯗꯨꯅ ꯀꯣꯔꯠꯇ ꯄꯨꯊꯣꯛꯇꯨꯅ ꯁꯒꯋꯥ ꯖꯦꯜꯗ ꯊꯥꯈꯤꯔꯝꯃꯤ꯫ ꯁꯒꯋꯥꯅ ꯃꯤ ꯑꯃꯒꯤ ꯍꯛꯆꯥꯡꯕꯨ ꯆꯥꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ, ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ꯫ ꯁꯒꯋꯥ ꯑꯁꯤ 26 ꯑꯦꯄ꯭ꯔꯤꯜ 1949ꯗ ꯖꯄꯥꯟꯒꯤ ꯃꯐꯝ ꯑꯃꯗ ꯄꯣꯛꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯊꯥ 8 ꯁꯨꯔꯛꯄꯗ ꯄꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯁꯣꯜꯂꯝꯃꯤ꯫ ꯑꯇꯩ ꯑꯉꯥꯡꯁꯤꯡꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯄꯥꯡꯒꯜ ꯁꯣꯟꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯈꯛ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯃꯗꯤ ꯃꯈꯣꯡꯁꯨ ꯌꯥꯝꯅ ꯄꯤꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯍꯥꯛꯅ ꯈꯔ ꯆꯥꯎꯔꯛꯄꯗ ꯃꯁꯥ ꯃꯊꯟꯇ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃ ꯑꯣꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯑꯇꯩ ꯑꯉꯥꯡꯁꯤꯡꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯃꯈꯣꯏꯒ ꯃꯥꯟꯅꯗꯕ ꯌꯥꯝꯅ ꯁꯣꯟꯕ ꯑꯃ ꯑꯣꯏꯔꯝꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯀꯣꯛꯇ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯋꯥꯕ ꯀꯌꯥ ꯂꯩꯕ ꯑꯗꯨ ꯈꯥꯡꯗꯨꯅ ꯁ꯭ꯀꯨꯂꯤꯡ ꯀꯝꯄ꯭ꯂꯤꯠ ꯇꯧꯔꯝꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯣꯂꯦꯖ ꯄꯥꯁ ꯑꯥꯎꯠ ꯑꯣꯏꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯆꯍꯤ 24 ꯁꯨꯔꯛꯄ ꯃꯇꯝ, ꯍꯥꯏꯕꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤ ꯖꯔꯃꯅꯤꯅꯤ, ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯡꯉꯤ, ꯃꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯠꯇꯗ ꯇꯝꯃꯤꯟꯅꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯌꯦꯡꯁꯤꯜꯂꯝꯃꯤ, ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯗ ꯅꯣꯡꯃꯗꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯑꯄꯥꯔꯠꯃꯦꯟꯠꯁꯨ ꯈꯪꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯅꯕ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯁꯣꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯁꯤꯅ ꯏꯟꯊꯣꯔꯛꯄꯗ ꯃꯍꯥꯛ ꯇꯨꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯇꯥꯅꯕ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯠꯇꯅ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯄꯨꯂꯤꯁꯅ ꯔꯦꯞ ꯀꯦꯁ ꯄꯥꯟꯗꯨꯅ ꯐꯥꯈꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯔꯦꯞ ꯇꯧꯅꯕꯒꯤ ꯑꯣꯏꯔꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯁꯒꯋꯥ ꯄꯨꯂꯤꯁꯅ ꯐꯥꯔꯒ ꯄꯨꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯁꯒꯋꯥꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯁꯦꯜ ꯄꯥꯏꯕ ꯁꯪꯒ ꯆꯥꯎꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯄꯨꯂꯤꯁꯀ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯅꯨꯡꯗ ꯌꯥꯅꯕ ꯄꯨꯔꯛꯇꯨꯅ ꯁꯒꯋꯥꯕꯨ ꯑꯃꯨꯛ ꯊꯥꯗꯣꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯁꯒꯋꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯝꯕ ꯂꯣꯏꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯁꯒꯋꯥ ꯃꯈꯥ ꯇꯥꯅ PhD ꯇꯧꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯐꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ PhD ꯇꯧꯅꯕꯒꯤꯗꯃꯛ ꯄꯦꯔꯤꯁꯇ ꯆꯠꯂꯝꯃꯤ꯫ ꯁꯒꯋꯥꯅ ꯄꯦꯔꯤꯁꯇ PhD ꯇꯧꯗꯨꯅ ꯂꯩꯕ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯒꯋꯥꯅ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤ ꯐ꯭ꯔꯥꯟꯁꯇꯒꯤꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯔꯦꯅꯤ ꯍꯥꯔꯕꯦꯠ ꯀꯧꯏ꯫ ꯔꯦꯅꯤꯁꯨ ꯌꯥꯝꯅ ꯋꯥꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯇꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯁꯒꯋꯥꯅ ꯔꯦꯅꯤꯗ ꯐ꯭ꯔꯥꯟꯁꯇ ꯄꯣꯏꯇ꯭ꯔꯤ ꯑꯃ ꯏꯒꯗꯕꯅꯤ, ꯑꯗꯨꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯔꯦꯅꯤꯅꯁꯨ ꯁꯒꯋꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯁꯒꯋꯥꯒꯤ ꯑꯄꯥꯔꯠꯃꯦꯟꯠꯗ ꯔꯦꯅꯤꯕꯨ ꯂꯥꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤ 11 ꯖꯨꯟ 1981ꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯔꯦꯅꯤꯅ ꯁꯒꯋꯥꯒꯤ ꯑꯄꯥꯔꯠꯃꯦꯟꯠꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯐ꯭ꯔꯥꯟꯁꯇ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯅꯕꯒꯤꯗꯃꯛ, ꯍꯥꯏꯕꯗꯤ ꯁꯒꯋꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯋꯥꯈꯜꯗ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯁꯒꯋꯥꯒꯤ ꯋꯥꯈꯜꯗꯗꯤ ꯑꯇꯣꯞꯄ ꯑꯃ ꯈꯜꯂꯝꯈꯤ꯫ ꯔꯦꯅꯤꯅ ꯄꯣꯏꯇ꯭ꯔꯤ ꯑꯃ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯐꯝꯃꯤꯟꯅꯗꯨꯅ ꯄꯣꯏꯇ꯭ꯔꯤ ꯑꯗꯨꯕꯨ ꯌꯦꯡꯃꯤꯟꯅꯔꯝꯕꯅꯤ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯔꯦꯅꯤꯅ ꯇꯨꯡ ꯑꯣꯟꯊꯣꯛꯈꯤꯕꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯁꯒꯋꯥꯅ ꯍꯥꯟꯅꯗꯒꯤ ꯅꯣꯡꯃꯩ ꯑꯃ ꯊꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯩ ꯑꯗꯨꯅ ꯃꯥꯒꯤ ꯃꯉꯛꯁꯝꯗ ꯅꯝꯗꯨꯅ ꯃꯥꯒꯤ ꯃꯀꯣꯛ ꯃꯌꯥ ꯑꯗꯨꯋꯥꯏꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯁꯒꯋꯥꯁꯨ ꯍꯥꯟꯅ ꯃꯃꯥꯡꯗꯒꯤ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯕ ꯑꯃ ꯑꯣꯏꯔꯛꯄ, ꯍꯥꯏꯕꯗꯤ ꯊꯥ ꯁꯨꯗꯅ ꯄꯣꯛꯈꯤꯕ ꯑꯃ ꯑꯣꯏꯕꯅ ꯃꯉꯣꯟꯗ ꯋꯥꯈꯜ ꯈꯔ ꯃꯤꯌꯥꯝꯒ ꯃꯥꯟꯅꯗꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯁꯨ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯄꯨꯡ ꯀꯌꯥ ꯋꯥꯟꯊꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯒꯋꯥꯅ ꯋꯥꯈꯜ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯌꯥꯝꯅ ꯀꯟꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝ ꯈꯜꯂꯝꯈꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯒꯋꯥꯅ ꯄꯤꯛꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯈꯣꯡ ꯑꯁꯤ ꯌꯥꯝꯅ ꯄꯤꯛꯂꯛꯈꯤ꯫ ꯃꯍꯥꯛ ꯑꯁꯤ ꯊꯥ ꯁꯨꯗꯅ, ꯍꯥꯏꯕꯗꯤ ꯊꯥ 8ꯇ ꯄꯣꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯈꯣꯡ ꯑꯆꯧꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯣꯡ ꯑꯗꯨꯕꯨ ꯆꯥꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯥꯟꯕꯗ ꯃꯍꯥꯛꯅ ꯖꯔꯃꯟꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯁꯣꯟꯕ ꯑꯗꯨꯅ ꯁꯒꯋꯥ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯔꯦꯞ ꯀꯦꯁ ꯄꯥꯟꯈꯤꯕꯅꯤ꯫ ꯑꯁꯦꯡꯕꯗꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯔꯦꯞ ꯇꯧꯕ ꯆꯠꯈꯤꯕ ꯅꯠꯇꯦ, ꯃꯤ ꯑꯗꯨꯕꯨ ꯍꯥꯠꯂꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯡ ꯑꯗꯨ ꯆꯥꯅꯕꯒꯤꯗꯃꯛ ꯆꯠꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯅꯨꯄꯤꯒꯤ ꯈꯣꯡ ꯋꯥꯡꯕ, ꯍꯥꯏꯕꯗꯤ ꯋꯥꯡ ꯆꯥꯎꯕ ꯎꯕꯗ ꯁꯒꯋꯥꯒꯤ ꯋꯥꯈꯜꯗ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯈꯣꯡ ꯑꯗꯨꯕꯨ ꯆꯥꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯉꯥꯏꯔꯛꯄ ꯑꯗꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯔꯦꯅꯤꯒꯤ ꯈꯣꯡ ꯑꯗꯨ ꯆꯥꯕ ꯐꯪꯒꯗꯧꯔꯦ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯂꯥꯛꯄꯗ ꯔꯦꯅꯤꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯍꯧꯒꯠꯇꯨꯅ ꯇꯦꯕꯜ ꯑꯃꯗ ꯊꯝꯂꯒ ꯃꯍꯥꯛꯀꯤ ꯌꯥꯅ ꯔꯦꯅꯤꯒꯤ ꯈꯣꯡ ꯑꯗꯨꯕꯨ
ꯆꯥꯅꯕ ꯇꯧꯔꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯕ ꯉꯝꯂꯝꯈꯤꯗꯦ ꯌꯥꯅ ꯆꯥꯕ ꯉꯝꯗꯕꯗꯒꯤ ꯁꯒꯋꯥꯅ ꯃꯥꯒꯤ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯕꯖꯥꯔꯗ ꯊꯣꯛꯂꯝꯃꯤ ꯕꯖꯥꯔꯗꯒꯤ ꯃꯍꯥꯛꯅ ꯊꯥꯡ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯈꯣꯡ ꯑꯗꯨꯕꯨ ꯀꯛꯂꯒ ꯈꯣꯡ ꯑꯗꯨ ꯆꯥꯔꯝꯈꯤ ꯑꯗꯨꯒ ꯁꯒꯋꯥꯅ ꯈꯣꯡ ꯑꯗꯨ ꯆꯥꯈꯤꯕꯒꯤ ꯃꯇꯥꯡꯗꯁꯨ ꯃꯥꯅ ꯐꯣꯡꯈꯤꯕ ꯂꯥꯏꯔꯤꯛ ꯑꯃꯗ ꯏꯔꯝꯃꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯋꯥꯡ ꯈꯧꯔꯥꯡꯕ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯈꯣꯡ ꯆꯥꯅꯤꯡꯕ ꯑꯗꯨ ꯔꯦꯅꯤꯒꯤ ꯈꯣꯡ ꯆꯥꯕ ꯐꯪꯕꯗꯒꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯄꯦꯟꯕ ꯑꯃ ꯑꯣꯏꯔꯝꯈꯤ ꯁꯒꯋꯥꯅ ꯄꯦꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯣꯡ ꯑꯃꯗꯤ ꯑꯇꯩ ꯄꯥꯔꯠꯁꯤꯡ ꯑꯗꯨ ꯆꯥꯔꯝꯃꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯥꯔꯕ ꯃꯇꯨꯡꯗ ꯑꯔꯦꯝꯕ ꯁꯔꯨꯛ ꯑꯗꯨ ꯖꯦꯜꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯍꯨꯟꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁꯅ ꯐꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯝꯈꯤ ꯀꯔꯤꯒꯨꯝꯕ ꯐꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯁꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯍꯥꯏꯕꯗꯤ ꯏꯃꯨꯡ ꯑꯁꯤ ꯂꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯀꯤꯕ ꯂꯩꯔꯝꯈꯤꯗꯦ ꯁꯒꯋꯥꯅ ꯆꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯐꯝꯗ ꯁꯥꯍꯤꯡ ꯆꯥꯕ ꯑꯃ ꯃꯌꯥꯝꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯝꯕ ꯑꯁꯤ ꯃꯌꯥꯝꯅꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯤꯅꯔꯝꯈꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯃꯥꯒꯤ ꯋꯥꯔꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯃꯤꯌꯥꯝꯒ ꯋꯥꯈꯜ ꯃꯥꯟꯅꯗꯕ ꯍꯥꯏꯕꯗꯤ ꯁꯒꯋꯥ ꯑꯁꯤ ꯀꯣꯛꯀꯤ ꯑꯅꯥꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯂꯣꯌꯔꯅꯁꯨ ꯍꯥꯏꯔꯝꯈꯤ ꯃꯍꯥꯛꯀꯤ ꯀꯦꯁ ꯑꯁꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯆꯝꯗ ꯆꯠꯊꯕ ꯀꯦꯁꯀ ꯃꯥꯟꯅꯅ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯈꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯒꯋꯥ ꯑꯁꯤ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜꯗ ꯊꯥꯈꯤꯔꯝꯃꯤ ꯁꯒꯋꯥꯒꯤ ꯄꯩꯁꯥ ꯄꯥꯏꯔꯕ ꯃꯃꯥ ꯃꯄꯥꯅ ꯑꯐꯥꯎꯕ ꯂꯣꯌꯔ ꯑꯃ ꯇꯥꯟꯅꯔꯒ ꯁꯒꯋꯥꯕꯨ ꯖꯄꯥꯟꯗ ꯄꯨꯅꯕ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯝꯈꯤ ꯑꯗꯨꯒ ꯖꯄꯥꯟꯗ ꯄꯨꯗꯨꯅ ꯖꯄꯥꯟꯒꯤ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯩꯔꯝꯃꯤ ꯁꯒꯋꯥ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯛꯄ ꯑꯁꯤ ꯆꯍꯤ 5 ꯐꯥꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯥꯛꯇꯔꯅ ꯃꯍꯥꯛ ꯑꯁꯤ ꯃꯤꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯒ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯥꯌꯦꯡꯕ ꯑꯁꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯁꯔꯇꯤꯐꯤꯀꯦꯠ ꯄꯤꯗꯨꯅ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯁꯒꯋꯥ ꯊꯥꯗꯣꯔꯛꯄꯗꯒꯤ ꯃꯍꯥꯛ ꯃꯌꯥꯝꯒ ꯃꯥꯟꯅꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯍꯤꯡꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯔꯦꯅꯤꯒꯤ ꯃꯇꯥꯡꯗꯅꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯖꯄꯥꯟꯗ ꯕꯦꯁ ꯁꯦꯂꯔꯁꯨ ꯇꯥꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯒꯋꯥꯅ ꯂꯥꯏꯔꯤꯛ 19ꯁꯨ ꯏꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯊꯪ ꯁꯒꯋꯥ ꯑꯁꯤ ꯖꯄꯥꯟꯒꯤ ꯐꯤꯂꯝꯗꯁꯨ ꯁꯔꯨꯛ ꯌꯥꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯈꯤꯔꯝꯃꯤ ꯐꯤꯂꯝꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯇꯥꯈꯤꯕꯗꯒꯤ ꯃꯤꯍꯥꯠꯄ ꯑꯗꯨ ꯀꯥꯎꯊꯣꯛꯅꯗꯨꯅ ꯁꯦꯂꯦꯕ꯭रिꯇꯤ ꯑꯃꯒꯨꯝ ꯍꯤꯡꯈꯤꯔꯝꯃꯤ ꯑꯗꯨꯗ ꯅꯠꯇꯅ ꯖꯄꯥꯟꯗ ꯐꯨꯗ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯇꯧꯔꯝꯃꯤ ꯑꯗꯨꯗꯁꯨ ꯁꯒꯋꯥꯕꯨ ꯖꯁ ꯑꯃ ꯑꯣꯏꯅ ꯐꯝꯍꯜꯂꯝꯈꯤ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯤ ꯑꯃꯕꯨ ꯍꯥꯠꯇꯨꯅ ꯃꯤꯑꯣꯏꯕ ꯑꯃꯕꯨ ꯆꯥꯔꯨꯔꯕ ꯃꯇꯨꯡ ꯃꯍꯥꯛꯄꯨ ꯖꯁ ꯑꯣꯏꯅ ꯐꯝꯍꯟꯕ ꯑꯗꯨꯒ ꯐꯤꯂꯝ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯍꯟꯕ ꯑꯁꯤ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯅꯤ ꯑꯗꯨꯒ ꯏꯀꯨꯏ ꯀꯨꯏꯈꯤꯗ꯭ꯔꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯍꯧꯖꯤꯛꯁꯨ ꯃꯤꯑꯣꯏꯕꯒꯤ ꯈꯣꯡ ꯆꯥꯅꯤꯡꯕꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯗꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤꯗꯃꯛ ꯃꯤ ꯑꯃꯕꯨ ꯍꯥꯠꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤꯔꯝꯃꯤ ꯑꯗꯨꯒ 24 ꯅꯕꯦꯝꯕꯔ 2022ꯗ ꯏꯁꯩ ꯁꯒꯋꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯆꯍꯤ 63 ꯁꯨꯔꯝꯈꯤ ꯑꯗꯨꯒ ꯖꯄꯥꯟꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯇꯣꯀꯤꯌꯣꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯅ꯭ꯌꯨꯃꯣꯅꯤꯌꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯁꯤ ꯁꯤꯈꯤꯔꯝꯃꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯃꯤꯍꯥꯠꯄ ꯑꯃꯗꯤ ꯃꯤꯑꯣꯏꯕꯕꯨ ꯆꯥꯔꯨꯔꯕ ꯅꯨꯄꯥ ꯑꯁꯤ ꯀꯣꯟꯅ ꯁꯦꯂꯦꯕ꯭रिꯇꯤ ꯑꯃꯒꯤ ꯁ꯭ꯇꯦꯇꯁ ꯐꯪꯗꯨꯅ ꯁꯤꯈꯤꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯀꯃꯦꯟ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯅ ꯒꯤꯚ ꯑꯋꯦ ꯑꯃ ꯊꯝꯖꯔꯤ ꯍꯥꯏꯔꯤꯕ ꯒꯤꯚ ꯑꯋꯦ ꯑꯁꯤ ꯅꯕꯦꯝꯕꯔꯒꯤ 16ꯗ ꯑꯦꯟꯇ꯭ꯔꯤ ꯂꯣꯏꯖꯔꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯌꯥꯝꯅ ꯀꯃꯦꯟ ꯕꯣꯛꯁꯇ ꯄꯤꯖꯔꯤꯕ ꯂꯤꯡꯛ ꯑꯁꯤꯗ ꯆꯪꯕꯤꯗꯨꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ